Kamjong district ki thaudok foreign aggression ni ngamkhai ngakpi ki thabak fail oire khulai pai bisinga duna makoi KNAB ki member ni haina saktak sabaga loinana laman khumba lakpan heram ki khunja Kamjong district border da leiba tangkhul naga khul ahum da India gi lamkhai lansin laktuna Myanmar base tawba kokila lawbisinga Changsillak attack satakhiba thaudo adugi matangda Ukhrul district working journalist association Tim amana ticket kibagi report thaudo asina Indo Myanmar ngamkhai paring ngak sen bagi thabak fail oire haina mek sing phongdokri Kamjong district ki ngamkhai paring da leiba tangkhul naga khul ahum namli wangli amasum jet soro khulda tha sigi taret ki yukta Myanmar base tobo kokila lawusing Changsillak yung kya may tharam ki bamadi sana lopa madi gari kya lut taw ki pathaudo adugi mathangi nimita Ukhrul district working journalist association gi team ama khul singadur hak thingna seturi yengsin ki khongchet aduna thaudo adugi matang independent oina thigat pa hauduna kunja sing phongdora pa wafam sing record tausin baga loinana kaya yamna ama ata thoki heba khangdok baga loinana wafam adugi kunja sing mathang matang wohang pang tawbuda satharaki be attack adu foreign aggression ni heba wafam satmana phungtukna rakhiari Paumi kangbu adu da khul sing adu lairamba khunja sing phungdorakpada attack adu ayuki pung mari rom tawad sathaba horakpani Indo Myanmar border lanchilaktuna Militant chahumrom aduna khul sing adu si circle tactical formation question laga landaru satharakpani samana matamda maikai kyari attack adu torakpani nongoi kapsilakpagi makhol adu leptana surakpa nonga pangka oiki bom amadi nongoi masing khangdana kapsilakpana aduna thawai hingnaba kunja sing namduna maraknakpa umangna sinduna lonaki nonga lakpadadi yum kungani thoi amadi dukan kaya ud onduna leramki gari kaya ama ata thuan badana tana kaya amasulu toki Paumi kangbu aduna Kamjong district headquarter sangjapam lauduna laidibu khul sing sigi kunja sing su unaduna wari sanaki hari Militant sing gi attack aduda samna de hinghobi nupi amana phongdorapada nomai kapa hodringai de khulai paiba militant kya mahaki yum sanaki amadi mahak amadi maki mapu roiba bu namduna search tapuki makhoina aikoi bu namduna like khurum hanbaga loinana asibak sankhara gi photo makoi du utpaga loinana makoi masigi laman khumba mafam asida laklibani haina phongdoram ki hari nopi aduna Paumi kangmu aduda makhatana phongdorakpada numit aduda khulai paiba miyoi sing aduna Meetei-kuki National Army Burma KNAB ki members sing hana saktak sabaga loinana makoina setliba phizol aduda KNAB gi symbol sing su yauri maki mitmang maktada makoi gi yumadu tumna mai thatoki mai thaudaba haibabu mahakna section na paihaw Bible gi lairik amaga mahakna setli sari phi adu khaktani mak amasu mak mapuroiba militant sing aduna akan mamongna numai kaplingai cherakta nanthuk okhibini hana su akibaga loinana paudam rakhi Amaromda Z Sorokul ki authority ki mekeri ki mayek sing militant sing du Myanmar romdegi border lanchil alaga sanglakpani haibagi khudam sangdam pirakhi amadi border da leiba kuki khul ani ahumda KNAB amasung PDF ki fighter sing adu Myanmar gi sanglaknabagi lambi pibini haiba wafam su thamlakhi Militant sing aduna yum kya mai thabadana tna dukan kya phakai duna gari kya laptop sing mobile phone power bank sana lupa electronic item amadi shield kya lutoki cable bike taret amaspuki lutob gari sing makhoina thauduna Myanmar border room na satkiba kunja khrana mek sing hoki haina paudam nakhi Militant sing aduda Mahindra jeep ama DI pickup vehicle ama alto car ama swift car ama amasum ama da tholamki Lakliba wafam di aikogi border guards sing kadaida leikrabagi haiba sini Paumi kangbu aduna yengsinba aduna anakpada security force amata lerama thinakidi ayuki pung mari dagi ayuki pung taret phawba leptana bom amadi nongmai masing khangdana kaptuna yum kya mai thakiba lut tawkiba hariba sanglaba matam aduda security force amata na militant sing adugi mathakta attack tawkib laitik kunja sing kul thadok tu lanjana khraba madi militant sing mapam adudagi hankraba matungda security personnel sing lakpuki amadi hena ngakli bari security force na village pastor da loudspeaker sizinaduna cn kiba kunja sing halaklo haina khangan baga loinana phibam punamak laksile kiningai oidri haina khangalu haina instruction piki ari kunjasna phongdorakpada makoina central security force thajaba matalaitri security force sing hana thamada amuktang khul sing adu laklamba du handaki attack adu satharamdai numit kharani gi mamangda yamna toina khul sing asida laktuni gingsin baga loinana drone sizinaduna khul gi phibam sing su yengki security force ki member amana record tawba video amada
Hindi-da Soro Khul Burma-dagi sangakpa KM militant-singna amang-ada thugali haina wa ngang mayek-singna taba asimangna foreign aggression ni haina hena mayek-singali thagdo asigi matangna kamjong police na lokhatpa FIR da KNAB gi militant singna ba khulai paiba miyo yankai humfuro Myanmar dagi sangaktuna yum kungani thoi mai thakri kaya mana asu apan nang le haina pali amaromda UDWGA gi finding asina me taret ki thaudo du isam sama militant independent amanati hana ningthina sem saraga India gi territory da Changsillak misa miyam gi mathuta sataba foreign aggression heba mayek seng hen su paus na makhatari mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NET 2027 gi biology foundation course Sarjayantagi Bio 360 NIT Success Center da lakliba June gi first week tagi hauzaragani biology gi oina NIT ki special center oiriba yamna trusted oiraba Bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yamna special oiriba feature amana fee tangi habigi awaba leidaroi adomna pamba affordable free soidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani hauzamak pau phawiro akhoi gi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Lane 3 ni lambi thingduna khongjang sangsingkhri Imphal East District ki manung sanba all second crossing dagi DC road takiba lambi paring Porompat crossing power gi lambi paring asi laingak na sembi dabagi mayok maiki edongi club maira paibi madi miyamna ngase ayukta gi lambi thingzinduna khongjang sangsingkhri lambi thingbagi khongjang aduga mari lainana Nongmaibong Island Union Club ki thaumi amana phongdorakhibada lambi asi matamga sunaba mongda lengana semjindriba pawba thingbagi khongjang sangsilagani haibaga loinana lambi asi gi oiriba phiba masina maram oiduna miyamda sauna khudong sadaba mayokna hali masigi mathakta lambi phattabana maram oiraga misi mina kya su yauri lambi asidagi tholakpa urful na maram oiraga maike isongi miyamda laina kya pokholaknabagi asoba maram su helhen su pawks na makhatana phongdoki Home Minister Gobidas Konthaujamna share lauduna IDP singi rehabilitation gi matangna khanakri Home Minister Gobidas Konthaujamna share lauduna IDP singi rehabilitation gi matangda mifam amangarang ngasi Bisnupur District ki DC conference wala pangthokri Gobidas Konthaujamna ex thadorakpa post amada ngasi gi mifam aduda MLA sing Thongaujam Basanta Kumar Erengwam Nalini Sansam Premchandra ADGP L Koilun amadi Bisnupur amasum Sampur District ki DC sing amadi SP sing su saruyaki mifam aduda maru oina internally displaced person IDP sing gi rehabilitation security amadi welfare gi thaurang sing gi matana kumna khanaki laidibu government asina Manipur ingtapa mahausa gi punsida hanjilangna ba angama thakta thabak tawri henesu Home Minister Gobidas Konthaujamna makhatana phongdokhiari